Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi muklawbirasi video call da rong tabi kunthani thoisuba tangka pamjaba khudingwak oirakani khalubana kaibani asapumba mikupsida khangli pukninggi awabasu wakhalsu isana sagatcharubani nangi pukchal khangludabana Laktri, lakleroi khaurang na ngairiba mahak adu lakani khanna fana thingla fawo ngairakpani adubu lakhaningliba mahak tudi lakidri Makhoi ani harauna nungsiwari kaya saduna chaminagani haina order tawriba sanaba sing adu yengna mapisu adumak sintharakli nungaiba sa amaga loinana lakibani adubu khallubana ama oiraklibana ama tayonare Pungsu fana thengzilakli restaurant adugi manager disu ngasaidagi Sylviana wakhal nungaitana famduna leirakibasi uribani Sylviana kappa disu uribani khudingma chanaba disu amata chade tumina famduna kaptuna leibaduda nungaitraduna Sylviagi manakta changsilai aduga hangduna leiriba chair aduda famlai Kanagumba ama laktuna ahangba chair aduda famdare haibagi sahum phangbada luktharamba nupido asamaga loinana fat yengkhalai Oiramgani khanna asa amada yenglakpani oiramgani khanma misakna oiramdraba mikuptuda mangkri asa pumbasu aduga tapna ikaina nofet tongna hairai Daklarida misak ama ngaibada aina mafam sakan sinduna matam yamna manghale noigi sel matik chana pigani aina wakal donare aidi nangi nungaitaba dubu themjinbige khanbani Ha, aibu them doriba. Aini khanma misakna phau thawai bidraba ibu kanana minungsi pokpi dorige. Miyoi besingsina thamoi sokna nungai taba waba matang tanja yaurakliba se karigino khangbra. Aina khanba oihaningba khudingmak oirakani haina thajaruba masina maram oigani. Oirakani khalubadugi tayonabada oirakpa matamdani. Mi singsina thamoi soknariba. Sylvia nupaduda tapna yenglai mapido amuksu mapukning nungshina sintharai nupadusu makatarai ngasi nangna thamoi sokliba wariba ikaiba nangliba sinthariba pirang lemna mangloi tasingna mahakna khudong chadaba magidamakta laktaba oiramlagadi soidina mangjongna nangonda hairafam thoi maramdi nanga mahaka hana thengnasi hainaraba matungda lakpa soidina oiramgani adunani nangna yam thajana thenglasi phokta mabu ngaiduna leiriba adubu madi laklarage haiba ma yauna laktrabani nangonda fauriba chaina adumak masu phangani nangna oihaningliba do oini oiroi khangdana oirakani hainane expect toganu nangna pamlibaduna karigumba oidragadi hena thamoi sokani ngasigi thaudoksina ahanba oiragadi makhatana nangi thamoi sokaliba mabu thaziruganu Somdasu amuk chat amuk fam mayamgi achat awok yengduna leiraklibasi kuiraklabani lakmanderbada upai leita thamoi adu kaina mafamdudagi hannaba makhongdu tapna thangdorakle khudang gari aduda haifet yenglui punga hunga minute manga muktari chinbaldu haifet noklaga mapukningda asumna khalai madi la oikana haizarakpani aina ngaingamludabani magi maral nati ngaingamdaba igi rani Mana sangadaba numit adu ngairamnabadi chaina asisu fauramloi masi thoknaba isana sinjabani Somda nganbaga Seliga ngahak koiruraga mayumda halaktuna leirabani tasingna nganba Sylviana ngarang unasi magi birthday ni haibadu pungkau kaukrabani numidang wairam oirakle haiduna sangi seva hotnaduna leiri Somdasu manager nupa aduna Sylviagi pukning mufathanaba wahai kara haiduna themjan biramlaga masu mathau tawkrabani Sylvia su chatlage haiduna kaplubagi mamai mamit adu makhutna noiduna taithokli aduga mamai adu haifet nanthai pungingi haina table da leiriba phone adu paigi tawbada nupa ama praprap sangsinduna mamangi hangba cheruda famlai Sylvia mamit aduna kanano haini yenglai nupa dusu nofit tawna Sylvia da yenglai Sylvia di noks nokti leiriba mawngduda tumina adumaklei aduga hogatke tawi Sylviagi mawang adu ubada adum khangli karigumba nungaitaba khara leiri haiba nangbu ai ningsinglibo Haugatki tawramba adu amuk hanagumna famduna nupadudi yenglai aduga khangi haibagumna mangak adu nomi
Nupa adu atai kanasu nate Thaubani. Mamangda Sylvia-da garina thenglakiba aduni. Thaubana, Ichan gi nungaitaba adu saruk yaba yai ko. Sylvia hoi haibagumna chanabasingdu Thaubagi mamangda haifet insili. Thaubasu nofet tawna chaba hawi aduga chana hairei. Karigumba kanda thamoy aduna waraklaba. Nangi pukningbu mayek singna khangbiba misak amada. Nangi awa nungai khudimak share tawraga. Faurukliba awabadubu kautoknaba honagadabani. Nupisi sakfam ubada khangkrabani. Nungaitaba amadi thoklamgani haiba. Asingba maramak khangludraba nupisi mamaida tariba mami asina mayek singna takli kapluri haibasu adunani mabu themjinba oina hairakliba. Sylvia su Thaubana hairiba adugi pakhum oina hairakli. Ngasigi awaba nungaitaba warauba sauningba pendaba khudingmak aigi punsina kauridaba numit amane. Karigumba aina kaukhrabasu miyoy amana natraga miyoy amana soidana ningsinglakadaba numit ama oihali. Kaukiba ningsingdaba haiba numittumadi oiraroi. Wakibani nungaikidabani haina kaubanaridaba numit ama oihangadaba sharupudi madugi numito yamna nungaikibani yamna penkibani haiba numit ama oihalo. Maduna nangi punsida numit aduna yorakpada maithong makalamna mikuptubu ningsingduna mamonokpa ngamnaba. Waduna loishinkiba mikup oihankrabadi matamduna yorakpada fana noklamba harauramba leirabasu numitubu ningsinglakpada mamonoklamba maithong ado mikuptuna oihankini amuba leichingi saktamgumnaba ama. Aduna fana warabasu nungainaba honagadabani. Nungaitaba mikup ama haibada oihanloidabani. Bhab tareko aina haise. Sylvia haibagamna mangak nomi asumna nidu ngahak wari tawraba matung chanabasing ado Thaubaga oina punna chaminari. Adugi matung bill piramlaga masu mayum tamna halakle. Thaubasu Sylvia bu thinbigi haibani yadrabada masu mayum hankre. Ngan bathabak pumba loiraga ngahak pothaba oina phone du pairaga WhatsApp changlakpani aduga status mathang yenglakpani. Jingkhaigi status da Sylviana school dress set pa photo ama status thamlami caption dana asumna irami. Happy Pokpanumit my afavi friend. Ngasidagi ngausinaba halo. Iramdrasu thakiba exam do aigi board dagi pass to boizero. Caption du parubada khangning ningsinglai Sylvia gi ngasi birthday ni unasi hairakhiba adu. Sylvia ga thanakiba message singdu haifet parai. Mani chaninge haikiba adagi makhoi ani unagada mafam tharakpa khuding adu urubada Sylvia na ngasi mabu unabagi chatlamgadra ngairamgadra khalai. Sylvia gi number duda khudakta call tawi adubu switch off hairakle. Kaino off amu thamlisina aidi pungkaw kawridana ngasigi wakalse sunglei leitabaniba ngasai wai ningsingla adi ngaktang dur sapirugadabdo. Haina amuksu namduna yengli adubu switch off adum hairakle. Numidangi matamni Sylvia achapot mayam chasilai haijinduna phamungda dum hiptuna leire. Phone dusu airplane mode ni thamliba ngasai nganba lakidaba adu karigino haina wakal mayam sanaduna leire. Amuksu kari maramgi lakidaba magi achinba leibagira haina khangningbasu pokli. Phone nu ngaktang flight mode thambaduda daifam jafam khanglaktre. Ngamlakraduna on tawre hangbaga message ama ani fatfat paisilai thinthaba tawda asa amada yenglubani jinglengi oirambaduda machindu paithoi. Kay numita sangdoino nangna sangadaba numit ama sir da hairo. Sir na wakradi hainingmani. Sir na hairakwa numiti nangna sangdaba numit oibasye aduna nangna sangba numit ama hairo sir gamta thengnaseba. Message sing do paba loibaga phone du nakal da thamkre reply su pirudre. Jinglen ngasi mana Sylvia bu lakpa ngairuba adu Sylvia dadi khanghalamdre. Phone di tawning tawba sungamda kari haina tawdoino khangdana leire. Somda sunganba ngasi numit sima mana karigumbi wahai ama fawa haihaudragadi Sylvia na matwai nungaireroi khanduna call adu amuksu tawrai handang mukti ring chatle adubu paidi pairaktri. Sylvia su phone yengduna paisira pairusira khanduna leire amuksu call du painingbana ngamdre nganbana kari hairakadabano khangningbana phone adu pairai. Hello
Kaigino ngasai off tawrige May yaudaba mai laidudi charge tawba tanba nganbagi khonjel taraga saugi haibasu ngamdri ngasai karigi laktrino hainasu hangba ngamdri adubu ngasai gi do ningsingladi wariroge haiba ngamdri mapukning nungshirei nganbana hanglakpa wahangi paukham piba natana atopa wa hairudri phone do ngahaktang nanakta gi lapthokpa yadawi mongni ne yam chinbroba phone da kari aruba thabak tawgeba natragana phone thamba yaroi kaina hainaba topaga leirababa ngasai laktabagi wa kaya haiduna nungshina themlakadra khallubani adubu hairakliba wa haiduna hena asawba haibada ori sauri haiduna su mapan thokna sawba ngamde saurangnaba khonjelda iten tenba wahai ama oina khumlai leiti kaidorage ngasi nahan khaiga manade kem tawde kaino isaw sawbadona tawrido kaiginoba saudida kaidawagi saudino waroba male nangise kaigi waraudoino aidi nganba khara tapthana hairai ngasai nangai ngai bro ngaide is asengbagi ngai tabrane aidi pungkaw kawruri ekhoi chedo ibaina phuiyena lawla ona hairaktana imagi che hoida chalui ichegi marang marang tawbuda kaukthoklu nganba laktabagi maram khanglabadi Sylvia su sauramba nungairamdaba adu khara ne tari ngasaidagi sauninglamba waramba khuding nungsiba magi achum aran khangdaba wahai kharada thazakri thasu thazabani nungsijaba misaknabo hairabadi thajadeningai maram su leiroi haiba khudingma kaisu kaideda tangai fadababu ado nanga senki ai ngai broba saunuko nomu unarseba yareda unadrasu sauriro saude ngayaga sumna wari sanaraga thamnakre numit adusu haukre mathangi numitki numidangni chekondani tompok ranjit syam tompoki machanupa naresh amadi thauba yauna chak chanarami thaubana thongliba yen thongba adu khangdagi plate amada khara kothaduna makhoi masel ikoi koina famduna matum amamam chanaduna wari su tawri syamna yam thazadi chekon si nakhoi ani gi oiramni haibase tompokna amu hojikti thazaraba natro thazaida sel paikraba marup anini kaido thazaruidino ranjit na muk hairai sel di tawsu paidudi noine helida aidi itaw sel paiba ani dagi mating logdoba leiko aikhoi dagi logdana kana dagi logi haino itaw gi damak aikhoi leiri tompokna su matengi wadi aikhoi si itaw dagi logdoba leirida aidi itaw ani gi boiradi panglagi na ngairabni hairaga humdu punna nokminai thaubana thonglinena tawribadu naresu yawshili ahumdu sunoktuna wari makha chathari syam chekon se leigi da bahal du ming da lei hainari sina kam dawbano tompokna mu aikhoi bu yam thazada bai wan ne masti hairaga nokfit tawna file ama puthoraktuna yenghali syam nokfit tawna sidi noi ani gi ming dani ne sanariba wari sing adu thaubasu taribani itha thazadana makhoi ani gi mingda leirambasida hena chingnabagi machak ama oihali yensang du khabaina otna makhoi da haifit yinglai makhoi su wari adum chatharai tompok mane maruki mari tattanaba hayeng wai faba tungkoina punnabani syamna muk sidi aisu noi ani gi marakta yawningum tawraklebo ranjit na muk khumlai itaogi police ki sinfamdo thadok lage haibro thadok ningebo tompokna aikhoi gi rakta tillagasu itaogi sinfam simadi thadok yade makhoi ahumdo sumna wari tawna chak loidri fawba yu thaksi haiduna insang khara kotharaga yu amuk thakpa hogalai naresu yu thakpadi auction kre
ꯊꯧꯕꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯊꯛꯄ ꯌꯥꯎꯗ꯭ꯔꯤ꯫ ꯌꯨ ꯊꯛꯄ ꯍꯧꯈꯤꯕꯗꯒꯤ ꯃꯥꯒꯤ ꯆꯣꯏꯔꯣꯜ ꯂꯣꯟꯕ ꯍꯧꯅꯔꯛꯂꯤ꯫ ꯊꯛꯂꯤꯅꯦꯅ ꯇꯧꯔꯤꯗꯨꯁꯨ ꯈꯖꯤꯛ ꯈꯔꯥꯛꯀ ꯊꯛꯄꯤꯕ ꯅꯠꯇꯦ, ꯐꯨꯜꯅꯤ ꯊꯛꯅꯔꯛꯂꯤꯕꯁꯤ꯫ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯀꯥꯎꯕ ꯃꯈꯩ ꯈꯖꯤꯛꯇꯒꯤ ꯄꯨꯔꯥ ꯐꯨꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯇꯣꯝꯄꯣꯛ ꯃꯔꯣꯜ ꯐꯥꯏꯔꯤ ꯂꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯏꯇꯥ, ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤ, ꯑꯗꯨꯅ ꯏꯇꯥ ꯅꯪ ꯄꯨꯂꯤꯁꯀꯤ ꯁꯤꯟꯐꯝꯁꯦ ꯇꯣꯛꯄ ꯌꯥꯗꯦꯀꯣ, ꯍꯥꯏꯗꯤ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯗꯧꯅꯦꯕ꯫ ꯔꯟꯖꯤꯠꯁꯨ ꯐꯥꯏꯔꯤ ꯍꯥꯏꯔꯛꯏ꯫ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯐꯪꯂꯤꯁꯦ ꯀꯃꯥꯏꯅꯅꯣ ꯈꯪꯅꯤꯡꯕ꯭ꯔꯣ? ꯁ꯭ꯌꯥꯝ ꯌꯨ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯈꯠꯂꯒ ꯒꯨꯠ ꯊꯛꯆꯤꯜꯂꯤ, ꯑꯗꯨꯒ ꯄ꯭ꯂꯦꯠꯇꯒꯤ ꯌꯦꯟ ꯃꯇꯨꯝ ꯑꯃ ꯂꯧꯈꯠꯂꯒ ꯑꯃꯨꯛ ꯃꯌꯥꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯅ ꯃꯔꯣꯜ ꯐꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯅꯣꯏꯒꯤ ꯃꯇꯦꯡ ꯑꯩꯅ ꯑꯗꯨꯝ ꯄꯥꯡꯂꯗꯧꯅꯤ ꯍꯥꯏꯔꯤꯁꯦ ꯊꯥꯖꯗꯕꯩ ꯋꯥꯔꯕ? ꯇꯣꯝꯄꯣꯛ ꯔꯟꯖꯤꯠ ꯄꯨꯟꯅ ꯊꯥꯖꯩ ꯏꯇꯥ, ꯌꯥꯝ ꯊꯥꯖꯩ꯫ ꯔꯟꯖꯤꯠꯀꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯅꯔꯦꯁꯀꯤ ꯁꯥꯒꯟꯗ ꯑꯃꯨꯛ ꯄꯣꯞ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯦ, ꯏꯆꯥꯅꯨꯄꯥꯁꯦ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯏꯇꯥꯎ ꯇꯣꯝꯄꯣꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯕꯕꯨ ꯏꯇꯥꯎꯅ ꯌꯥꯅꯤꯡꯕ꯭ꯔꯣ? ꯇꯣꯝꯄꯣꯛꯁꯨ ꯍꯦꯔꯥ ꯏꯇꯥꯎ, ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯒꯦ, ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯀꯥꯎꯅꯕ ꯃꯔꯤ ꯇꯠꯅꯕ ꯂꯩꯇꯅꯕ꯫ ꯅꯔꯦꯁꯇꯨ ꯏꯀꯥꯏꯔꯤꯕ ꯀꯥꯏꯗꯨꯔ ꯀꯔꯤꯅꯣ ꯇꯣꯝꯄꯣꯛꯅ ꯌꯥꯔꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯃꯃꯩ ꯂꯨꯛꯊꯩ꯫ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯔꯟꯖꯤꯠꯅ ꯑꯁ, ꯄꯥꯕꯨꯡꯗꯣ ꯑꯩꯈꯣꯏꯅ ꯍꯥꯠꯂꯝꯗ꯭ꯔꯗꯤ ꯃꯄꯨꯁꯦ ꯑꯩꯈꯣꯏ ꯑꯣꯏꯔꯝꯃꯣꯏꯅꯦꯀꯣ꯫ ꯊꯧꯕ ꯈꯥꯡ ꯊꯥꯡꯊꯒꯦ ꯇꯧꯔꯝꯕ ꯑꯗꯨ ꯇꯣꯛꯂꯒ ꯔꯟꯖꯤꯠꯇ ꯐꯠ ꯌꯦꯡꯂꯛꯏ꯫ ꯅꯍꯥꯟꯗꯒꯤ ꯆꯤꯡꯅꯔꯝꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯂꯦ ꯈꯪꯂꯕꯗ ꯃꯃꯤꯠ ꯑꯗꯨꯅ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯑꯇꯩꯗꯨꯗꯤ ꯉꯥꯎꯔꯕꯅꯤꯅ ꯑꯔꯣꯟ ꯑꯊꯣꯞ ꯀꯩꯁꯨ ꯈꯪꯗ꯭ꯔꯤ, ꯃꯥꯅ ꯊꯣꯛꯄ ꯄꯪꯉꯥꯡ ꯉꯥꯡꯅꯔꯤ꯫ ꯇꯣꯝꯄꯣꯛꯅ ꯑꯃꯨꯛ ꯃꯗꯨꯗꯕꯨ ꯑꯣꯏꯅꯕ ꯅꯠꯇ꯭ꯔꯣ ꯃꯇꯝ ꯆꯪꯅ ꯄ꯭ꯂꯥꯟ ꯇꯧꯈ꯭ꯔꯤꯕꯗꯣ? ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯏ꯫ ꯍꯦꯟꯖꯤꯟꯅꯔꯕꯅꯤꯅ ꯃꯁꯥꯗꯨ ꯋꯥꯔꯛꯄꯗꯒꯤ ꯑꯃꯨꯛ ꯄꯣꯞ ꯇꯥꯅ ꯃꯥꯒꯤ ꯂꯦꯛꯊꯅꯔꯛꯂꯤ꯫ ꯊꯧꯕꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯦ, ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯧꯕꯅ ꯍꯧꯗꯣꯛꯇꯨꯅ ꯆꯥꯛ ꯑꯃꯨꯛ ꯆꯥꯔꯕ ꯃꯇꯨꯡ ꯉꯥꯎꯔꯤ ꯐꯥꯏꯔꯤ ꯇꯧꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ꯫ ꯇꯣꯝꯄꯣꯛ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯒ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯃꯦꯝꯊꯣꯏ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯇꯣꯝꯄꯣꯛꯄꯨ ꯉꯥꯛꯇꯨꯅ ꯀꯥꯗ ꯄꯨꯁꯤꯅꯕ ꯇꯧꯏ꯫ ꯁꯦꯂꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ? ꯃꯦꯝꯊꯣꯏꯁꯨ ꯈꯨꯝꯂꯛꯏ꯫ ꯇꯨꯝꯈ꯭ꯔꯦ꯫ ꯃꯥ ꯑꯩꯅ ꯌꯥꯗꯕ ꯃꯤ ꯑꯃꯒ ꯂꯣꯏꯅꯔꯦ ꯄꯥꯎ ꯇꯥꯏ꯫ ꯃꯥꯅ ꯑꯩꯁꯦ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯈꯜꯂꯤꯕ꯭ꯔꯥ? ꯑꯩꯁꯦ ꯃꯄꯥ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗꯦ ꯍꯥꯏꯕ꯭ꯔꯣꯕ? ꯐꯔꯦꯁꯦ, ꯑꯝꯇ ꯇꯨꯝꯅꯕ ꯇꯧꯁꯤ, ꯍꯌꯦꯡ ꯕꯦꯝꯃꯗ ꯐꯖꯅ ꯍꯥꯏꯔꯣ꯫ ꯅꯪꯁꯨ ꯅꯅꯝ ꯄꯣꯞꯀꯦ ꯍꯥꯏꯕ꯭ꯔꯕ? ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯉꯣꯆꯥ ꯍꯥꯏꯕ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯒ ꯂꯣꯏꯅꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯅꯪ ꯅꯆꯥꯅꯨꯄꯤꯗ ꯍꯥꯏꯌꯨ ꯑꯩꯅ ꯌꯥꯗꯦꯅ꯫ ꯍꯣꯏ, ꯑꯩ ꯍꯥꯏꯒꯦ꯫ ꯀꯔꯤꯅꯣꯍꯦ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯍꯣꯏꯗ ꯍꯥꯏ꯫ ꯑꯁ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯛꯂꯕ꯭ꯔꯥ? ꯁꯨꯝ ꯉꯥꯛꯅ ꯂꯥꯛꯄꯅ ꯀꯥ ꯌꯧꯁꯤꯜꯂꯛꯏ꯫ ꯐꯃꯨꯡꯗ ꯐꯖꯅ ꯍꯤꯞꯊꯍꯜꯂꯒ ꯈꯣꯡꯎꯞ ꯀꯩꯀꯩ ꯑꯃꯨꯛ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯁꯣꯝꯗ ꯊꯧꯕꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯊꯅ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯅꯥꯍꯜꯕꯨ ꯃꯄꯥꯕꯨꯡꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯔꯟꯖꯤꯠꯀꯤ ꯋꯥꯍꯩꯗꯨꯅ ꯁꯥꯎꯅꯤꯡꯕ, ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯀꯟꯅ ꯈꯜꯂꯤꯉꯩ ꯈꯪꯍꯧꯗ ꯁꯦꯂꯤꯒꯤ ꯃꯥꯏꯊꯣꯡꯕꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ꯫ ꯅꯍꯥꯟꯒꯤ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯀꯅꯥꯒꯤ ꯃꯆꯥ, ꯀꯔꯤ ꯂꯝꯗꯒꯤ, ꯀꯔꯤ ꯂꯩꯀꯥꯏꯗꯒꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯑꯃꯨꯛ ꯈꯟꯕ ꯍꯧꯔꯛꯏ꯫ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯦꯡꯅꯔꯛꯀꯗꯕ ꯋꯥꯈꯜ ꯀꯟꯅ ꯈꯜꯂꯤ꯫ ꯁꯣꯝꯗꯁꯨ ꯁꯤꯜꯚꯤꯌꯥꯗ ꯆꯤꯡꯂꯦꯟ ꯃꯦꯁꯦꯖ ꯊꯥꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯑꯉꯥꯡꯁꯦ ꯁꯥꯔꯁꯦ ꯀꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯀꯥꯎꯗꯦꯗ ꯁꯥꯔ꯫ ꯅꯪꯉꯣꯟꯗ ꯑꯝꯇ ꯊꯦꯡꯅꯁꯦ ꯍꯥꯏꯕꯗꯨꯅ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ, ꯌꯥꯝ ꯆꯤꯟꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯆꯤꯟꯕꯩ ꯅꯠꯇꯦ ꯁꯥꯔ꯫ ꯆꯤꯟꯕꯩ ꯅꯠꯇꯦ, ꯁꯥꯔꯒ ꯊꯦꯡꯅꯕ ꯇꯟꯕꯩꯅꯤ ꯍꯥꯏꯗꯨꯔꯥ? ꯅꯣꯏ ꯃꯉꯥꯏꯔꯦꯕ ꯌꯥꯝ ꯆꯥꯎꯖꯈ꯭ꯔꯤꯁꯦ꯫ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯣꯖꯥꯅꯤ, ꯑꯣꯖꯥ ꯑꯃꯅ ꯍꯥꯏꯔꯛꯂꯤꯁꯦ ꯌꯥꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯩ ꯋꯥ ꯂꯩꯇꯦꯕ꯫ ꯃꯦꯁꯦꯖ ꯑꯃ ꯀꯣꯜ ꯑꯃ ꯇꯧꯔꯛꯂꯒ ꯁꯥꯔ ꯀꯝꯗꯧꯔꯤ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦ ꯀꯥꯏꯅ ꯍꯪꯕꯤꯔꯛꯄꯩ ꯋꯥ ꯂꯩꯕ ꯅꯠꯇꯦꯕ꯫ ꯁꯥꯔ, ꯍꯟꯗꯛꯇꯒꯤ ꯍꯪꯂꯛꯂꯒꯦ꯫ ꯀꯩ ꯅꯨꯃꯤꯠꯇ ꯁꯪꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯁꯨꯃꯥꯏꯅ ꯍꯥꯏꯔꯨꯕꯒ ꯔꯤꯄ꯭ꯂꯥꯏ ꯍꯦꯛꯇ ꯂꯥꯛꯇꯦ꯫ ꯍꯟꯗꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯗꯣꯏꯖꯥꯠꯂꯣ?
ꯁꯤꯜꯚꯤꯌꯥ ꯃꯦꯁꯦꯖꯇꯨ ꯄꯥꯅ ꯄꯥꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏ, "ꯑꯩꯈꯣꯏ ꯁꯔꯁꯤ ꯍꯟꯗꯛꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯕ ꯏꯔꯥꯡ ꯌꯥꯝ ꯐꯔꯤꯁꯦ?" ꯃꯦꯁꯦꯖ ꯑꯃꯃꯨꯛ ꯊꯥꯖꯤꯜꯂꯛꯏ, ꯍꯥꯏꯕꯒ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯑꯣꯖꯥ ꯑꯃꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯀꯗꯥꯏꯅꯣ ꯍꯥꯏꯅ ꯌꯥꯝ ꯊꯧꯑꯣꯏꯗꯕ ꯑꯉꯥꯡꯅꯦꯕ ꯅꯪꯁꯦ꯫ ꯑꯣꯖꯥꯅ ꯍꯥꯏꯕ ꯏꯟꯕꯁꯦ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯅꯕꯅꯤ꯫ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯅꯤꯡꯂꯗꯤ ꯁꯔꯒꯤ ꯃꯦꯁꯦꯖ ꯍꯜꯂꯣ ꯃꯥꯏ ꯗꯤꯌꯔ ꯑꯉꯥꯡ꯫ ꯁꯤꯜꯚꯤꯌꯥ ꯄꯤꯁꯨꯝ ꯑꯗꯨ ꯁꯨꯞꯂꯒ ꯃꯦꯁꯦꯖꯇꯨ ꯌꯦꯡꯉꯤ꯫